What is up, everybody? Welcome back to another video. Yambu Punjabi Amadi Thagachari. Thagachari. Mayam Khanbigani Kadai no Mona Leapis. A kind of restaurant if you don't know, Mayamna. Anobo oil tardy way. Kana Tombi, Bazaar Port Karai. Matakara, Olivia School Lambido. At the restaurant Mahang Baba. The Mayam Lakpi, Yam safe way, although Lambi highway cross the Amod Muram the how keyboard Kangde, ado like Bazaar Board how is very safe at the Laknim missing though, at the Viagani, DM the address Kangda so hung the Viani Instagram. The Sidako menus later. Go. Okay, I think I'll try to Viani. So, Nasi reaction after so many days, we are back. The free time say I'm kind of hung there. The free time hanga kan the kind of reaction the same horror say Doroga, same money. Karida react to say. Nasi Rani Bala Mutumgi Thabal the Pikhiba number. I comedy video anyway. I'm Namai after long days, I think it's almost 1 month. 1 month in reaction Okay. Ma'am, nasi reaction how number earphone yaudra ma'am the earphone already napoga. Piramu adu our singer Sigi reaction. Let's go. Kanya. Kano Thabal numitana yamna cute oraga yamna slim oikre mari yamna ga phajara en number ga pirakibani. Ngasi book se khara sogatpa. Kai chasaloge. Hayai me pasaba. Hayai. Okay, hayai. Ado. Oh, ekone simba hayai do. Ekone hayai ki se jam se maneba insang. Mina di question ya no as hayai samana to bro kaila hangai me am jam se mane jam atumba. Ado hojik nang hai bada mata hauro nang ta opra han bada nupan hai to kari hai to Thabal numi dane amna cute oira me ye hojik di cute oide hai ba na cute oi bagi number piram bane ha to bi da sawe ba hojik se ai kan ai mood nungai te bumba kadigi no ha mana hey ai cha bagi puk nungai ta bagi Okay, let's continue. The timing se kaino have na tro. Ricky have na tro. Ricky na te. Thabal numitaga khud ka painaraga dhumanga tor iroinaraga thabal no chongi nangi mingna pa nu pa ngai da baya da ni kaino. Kaino hajibo. Ai ki mamang da bai du na ta ba. Nati. Maning da bai ba. Hoi. Onare Karibo. Kem na te da baya have ni ko min. da bhaiya Oh, ai bu thabal da maning da pai bu pa da number pi ki bra ne. Kana na mo solaga ga ina ga nangi ni. Onare. Ado. Da baya nang gari ze. Hoi. Gari macha ko ma la ko dia da ba. Gari masala ko da ifun mai fun nita paisan mu da atobri ta khomjala. Kun ma'am person gari ze da dai sa ki gari oi dara. Natte da akhoi mahajon gi ne. Driver ni ne da no oi za. Hoi. Onare Ado aina nongonda haibadu nang kari Kai have. I love you anungsi haibdo. Yani. Yani asima anda yadura. Pau phau bi ra nu ko. Ko ya. Sa ra ke pau phau bi ra nu. Sinai bi ma. Nu pa ni na kari nu haibani da. Kadora Ho ai di ne. Ai gi hek mamang da bai ba nu pa wang sao bo do. Masak phaja ba. Adu do adu ne nai na man se. Pi ru re ne he. Adu ga ai gi maning da bai ba nu pa sugang mangang na bo do. Adu da oi na ma de ka laura ga ta phone ga ta ra ga ai di ma ne na thoi ne ba ai ju. Mamang da bai ba nu pa du ne thoi ne ba. Adu ga ne maning da bai ba nu pa sugang mangang na bo do oi lai mi ne mi. Naram sa pila ne, akhir may ang paming halag amo pamdi adu soy to. Ai pa me wa na te mi. Ma toi di bu ya ri ba hai ba ni da. Adu ga ning mag ni yong res. Maming kari maming mo hina tai sa di ye. Baya ka na. bhaiya Ano ka ba ito ke? Una ba la ko ga ma lai kham ra. Gari ma sam da ga lak ti ye. Da ta da la e.
ꯑꯗꯨꯗꯤ ꯀꯩꯅꯣ ꯊꯃꯣꯏ ꯁꯦꯡꯕꯒꯤ ꯃꯤ ꯑꯔꯩ ꯑꯔꯩ ꯄꯨꯊꯣꯛꯆꯔꯤꯕꯅꯤꯌꯦ ꯇꯥꯇꯥꯗꯨꯁꯨ ꯑꯩꯅ ꯅꯪꯒꯤꯔꯥ ꯍꯪꯉꯦ ꯅꯠꯇꯦ ꯃꯍꯥꯖꯣꯟꯒꯤꯅꯦꯌꯦ ꯗ꯭ꯔꯥꯏꯚꯔꯅꯦꯌꯦ ꯃꯥꯗꯤ ꯑꯗꯨ ꯐꯔꯦ ꯀꯩꯗꯧꯔꯒꯦ ꯃꯤ ꯄꯨꯛꯆꯦꯜ ꯁꯦꯡꯗꯅ ꯃꯥꯁꯨ ꯍꯥꯏꯖꯩꯗꯤ ꯗ꯭ꯔꯥꯏꯚꯔꯅꯦꯅ ꯑꯩ ꯑꯗꯨꯝ ꯍꯥꯏꯖꯔꯤꯗꯨꯗꯤ ꯅꯠꯇꯦ ꯍꯥꯏꯕ ꯑꯗꯨꯕꯨ ꯀꯩꯅꯣ ꯍꯥꯏꯕꯅꯤꯗ ꯑꯩꯅꯗꯤ ꯁꯣꯝꯗ ꯈꯜꯂꯨꯔꯦ ꯑꯁꯥ ꯃꯌꯥꯝꯁꯤꯒ ꯇꯜꯂꯦ ꯑꯁꯥꯝ ꯌꯥꯝ ꯑꯁꯦꯡꯕ ꯀꯥꯏꯔꯦ ꯑꯩꯅ ꯄꯥꯝꯃꯤꯕ ꯅꯨꯄꯥꯁꯤꯅꯦ ꯏꯕꯦꯝꯃꯁꯦ ꯊꯃꯣꯏ ꯁꯦꯡꯕ ꯃꯁꯛ ꯊꯤꯔꯁꯨ ꯌꯥꯏ ꯏꯅꯥꯛ ꯈꯨꯟꯗ꯭ꯔꯁꯨ ꯌꯥꯏ ꯀꯣ ꯊꯃꯣꯏ ꯁꯦꯡꯕ ꯄꯥꯝꯃꯦꯕ ꯑꯩꯗꯤ ꯑꯗꯣ ꯚꯩꯌꯥꯗꯣ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯅꯠꯇ꯭ꯔꯣ ꯃꯥꯅ ꯑꯩ ꯗ꯭ꯔꯥꯏꯚꯔꯅꯦ ꯍꯥꯏꯖꯔꯤꯗꯨꯕꯣ ꯚꯩꯌꯥꯗꯤ ꯊꯃꯣꯏ ꯁꯦꯡꯕ ꯃꯤ ꯅꯠꯇꯦꯀꯣ ꯑꯇꯩ ꯂꯣꯟꯅ ꯅꯝꯕꯔ ꯂꯧꯔꯝꯃꯤꯗꯨꯅꯤ ꯑꯗꯨꯅꯕꯨ ꯃꯤ ꯃꯃꯥꯡꯗ ꯍꯥꯏꯖꯔꯒ ꯃꯥꯅ ꯃꯅꯤꯡꯗꯒꯤ ꯂꯧ ꯂꯩꯔꯝꯃꯤꯗꯨꯅꯤ ꯑꯗꯣ ꯑꯩ ꯊꯃꯣꯏ ꯁꯦꯡꯕ ꯃꯤ ꯆꯤꯡꯕ꯭ꯔꯣ ꯑꯗꯨꯕꯣ ꯑꯗꯣ ꯑꯩ ꯑꯃ ꯁꯦꯝꯃꯣꯔꯕ ꯑꯃꯨꯛ ꯅꯝꯕꯔꯗ ꯃꯃꯥꯡꯒꯤ ꯃꯤꯅ ꯍꯥꯏꯔꯒ ꯃꯅꯤꯡꯒꯤ ꯅꯨꯄꯥꯗ ꯅꯝꯕꯔ ꯂꯧ भैयाꯁꯨ ꯄꯨꯔꯥ ꯕꯦꯔꯥꯅꯤ दा भैया हाइबसे दा भैया हाइबसे दादा हाइबनेबा दादा हिंदी मरंदी के अदने दादा दा भैया ꯄꯩꯁꯥ ꯃꯃꯥꯟꯅꯕ ꯌꯥꯔꯦ ꯇꯧꯕꯤꯔꯛꯑꯅꯨ ꯏꯕꯦꯝꯃ ꯑꯩꯅꯦ ꯑꯩ ꯂꯣꯌꯦꯜ ꯑꯣꯏꯗꯕ ꯁꯨꯡꯉꯝ ꯉꯝꯗꯦꯀꯣ ꯂꯣꯌꯦꯜ ꯑꯣꯏꯕꯅꯦ ꯄꯨꯛꯆꯦꯜ ꯌꯥꯝ ꯁꯦꯡꯕꯅꯦ ꯃꯁꯛꯇꯨꯕꯨꯗꯤ ꯒꯣꯔꯤꯂꯥ ꯍꯥꯏꯐꯦꯠ ꯁꯛ ꯇꯧꯕꯅꯦ ꯍꯥꯏꯕ ꯑꯩ ꯂꯣꯌꯦꯜ ꯑꯣꯏꯕꯅꯤꯅ ꯑꯩ ꯂꯣꯌꯦꯜ ꯑꯣꯏꯕ ꯅꯨꯄꯥ ꯄꯥꯝꯃꯦꯕ ꯁꯤ ꯉꯥꯡꯊꯣꯛꯏꯁꯦ ꯇꯧ ꯁꯥꯏꯗꯣ ꯃꯒꯨꯟ ꯈꯪꯗꯅ ꯇꯤꯟꯅꯗꯅ ꯂꯩꯔꯤꯁꯤꯕꯨ ꯂꯣꯌꯦꯜ ꯑꯣꯏꯕ ꯅꯪ ꯉꯥꯡꯊꯣꯏꯗꯣ ꯄꯛꯏꯕ꯭ꯔꯥꯕ ꯅꯪ ꯉꯥꯡꯊꯣꯏ ꯁꯥꯏꯗꯣ ꯌꯥꯔꯦ ꯌꯥꯝ ꯇꯥꯅꯤꯡꯗ꯭ꯔꯦ ꯌꯥꯔꯦ ꯅꯪ ꯑꯝꯇ ꯁꯦꯝ ꯍꯥꯏꯔꯦ ꯌꯥꯔꯦ ꯏꯕꯦꯝꯃ ꯑꯩ ꯆꯠꯂꯒꯦꯁꯦ ꯌꯥꯔꯦꯁꯦ ꯆꯠꯂꯁꯨ ꯑꯃ ꯁꯦꯝꯕꯤꯔꯒꯦ ꯅꯨꯄꯥ ꯌꯥꯔꯦ ꯁꯦꯝꯕꯤꯔꯛꯑꯅꯨꯀꯣ ꯖꯨꯒꯣ ꯆꯥꯗ ꯑꯃꯨꯛ ꯁꯦꯝꯃꯛꯀꯅꯤ ꯁꯦꯝꯕꯤꯒꯦ ꯈꯤꯇꯪꯗꯁꯨ ꯉꯧꯕ ꯅꯨꯄꯥ ꯑꯝꯇ ꯁꯦꯝꯕꯤꯌꯨꯗꯅ ꯏꯃꯥꯟꯅꯕꯤꯅꯤ ꯀꯥꯏꯅ ꯃꯨꯁꯨꯛ ꯃꯨꯕ मारा से ꯅꯨꯄꯥꯁꯤꯕꯨ नहीं मारा ꯀꯩꯅꯣ ꯍꯥꯏꯕꯗ ꯅꯨꯄꯤꯒ ꯄꯥꯝꯃꯤꯔꯕ ꯅꯪꯁꯦ ꯅꯨꯄꯤꯒ ꯄꯥꯝꯗꯦ ꯍꯥꯏꯕ ꯀꯣꯏꯅꯤꯡꯉꯤꯕ ꯀꯣꯏꯅꯤꯡꯉꯤꯕ ꯅꯌꯥ ꯁꯛꯇꯥꯗꯨꯒ ꯍꯥ ꯅꯝꯃꯥꯏ ꯅꯃꯤꯅ ꯊꯔꯒ ꯏꯊꯣꯛ ꯏꯊꯣꯛꯅ ꯆꯠꯂꯣ ꯍꯣꯔꯦꯟ ꯇꯨꯝꯃꯝꯗꯥꯏꯗ ꯒꯦꯁꯂꯦꯟ ꯗꯥꯏꯔꯦꯛ ꯆꯨꯁꯣ ꯂꯩ ꯁꯨ ꯐꯖꯅ ꯄꯥ ꯂꯩꯌꯣ क्लास 5 ला कदौदोरगे होजे हा अत 11 12 फाउदा सि कइनो वाइ साइबदो साइ लेगान मणिपुर सिदा बी ए मे सनदे होजे नन क्लास 5 ला कदौदोरगे सब थरोय खुम चलो ꯉꯥꯡꯕꯩ ꯃꯇꯝꯒ ꯐꯪꯉꯤ ꯊꯔꯣꯏ ꯈꯨꯜꯂ ꯆꯠꯂꯒ क्लास 5 ये पाउ फाउ कनु को इमानबीदो पाउ सेलकनु सजल्लकनी खुइदो साउंगे जु चाबनु पाम ते फंगदे सेंबा ꯇꯛꯈ꯭ꯔꯤꯅꯤ ꯃꯥ ꯀꯌꯥꯝ ꯐꯖꯕ ꯅꯨꯄꯤ ꯑꯣꯏꯖꯥꯠꯅꯤ ꯃꯥꯅ ꯄꯥꯝꯕ ꯍꯥꯏꯕꯒꯨꯝꯕ ꯅꯨꯄꯥꯗꯣ ꯐꯪꯗꯦ ꯍꯥꯏꯌꯦ ꯖꯨꯒꯣꯠ ꯆꯥꯗꯕ ꯉꯥꯛꯇ ꯑꯗꯨꯒꯨꯝꯕ ꯅꯨꯄꯥ ꯉꯥꯛꯇ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯈꯣꯏꯅ ꯁꯦꯝꯕꯤ ꯍꯥꯏꯕꯅꯤꯗ ꯃꯥꯁꯦ ꯈꯔ ꯀꯩꯅꯣ ꯄꯥꯝꯕ ꯑꯍꯦꯟꯕ ꯄꯥꯝꯕ ꯄꯔꯐꯦꯛट ꯄꯥꯝꯕꯗ मसक फसद्रेसे वाकन पावा ꯋꯥꯈꯜ ꯊꯃꯣꯏ ꯁꯦꯡꯕ ꯑꯗ ꯊꯃꯣꯏ ꯁꯦꯡꯕꯁꯨ ꯌꯦꯡꯗꯦꯕ ꯃꯥꯁꯦ ꯑꯁꯤ ꯂꯥꯛꯀꯗꯧꯔꯤꯕ ꯅꯨꯄꯥꯁꯤꯗꯤ ꯆꯪꯊꯣꯛꯄ ꯅꯨꯄꯥ ꯑꯣꯏꯍꯟꯕꯤꯔꯝꯃꯨꯀꯣ ꯑꯩ ꯀꯛ ꯍꯜꯂꯒ ꯊꯤꯕꯗ ꯌꯥꯝ ꯋꯥꯔꯦ ꯊꯥꯎꯁꯤꯕꯨ ꯍꯦꯛ ꯀꯪꯂꯩ ꯄꯤꯌꯥ ꯇꯧꯔꯤ ꯍꯧꯖꯤꯛꯀꯥꯟꯁꯦ ꯀꯪꯂꯩ ꯌꯧꯔꯦ ꯀꯨꯏꯔꯒ ꯂꯥꯛꯄ ꯅꯠꯇꯦ ꯌꯥꯝ ꯃꯥꯜꯂꯦ ꯀꯪꯂꯩ ꯌꯥꯝ ꯃꯥꯜꯂꯒ ꯍꯦꯚꯤ ꯗ꯭ꯌꯨꯇꯤ ꯀꯨꯏꯗ꯭ꯔꯤ ꯑꯗꯣ ꯕ꯭ꯔꯣꯒꯤꯗꯤ ꯀꯩꯃꯤꯡ ꯀꯧꯒꯦ ꯑꯩꯗꯤ ꯀꯩꯅꯣ ꯀꯧꯋꯦ ꯈꯤꯂꯦꯟꯗ꯭ꯔ ꯀꯧꯋꯦ ꯈꯪꯗ꯭ꯔꯕꯣ ꯌꯥꯎꯁꯪꯗ ꯅꯝꯕꯔ ꯂꯧꯒꯦꯅ ꯍꯥꯏꯔꯒ 500 ꯄꯤꯅꯦ ꯍꯥꯏꯔꯒ 10 ꯄꯤꯔꯝꯕꯗꯣ ꯂꯨꯄꯥ 10 ꯈꯛ ꯄꯤꯔꯝꯕ ꯅꯝꯕꯔ ꯂꯧꯈꯤꯕꯗꯣ ꯈꯪꯉꯦ ꯑꯗꯨ ꯆꯍꯤꯗꯤ ꯀꯌꯥ ꯁꯨꯔꯒꯦ 22 ꯁꯨꯗ ꯉꯥꯏꯔꯤ 22 ꯁꯨꯗ ꯉꯥꯏꯔꯤꯌꯦ ꯑꯗꯨꯗꯤ ꯑꯦꯛꯖꯥꯝ 10 12 ꯇꯤ ꯄꯥꯁ ꯇꯧꯔꯕꯣ ꯀ꯭ꯂꯥꯁ 9 ꯇꯝꯃꯛꯇꯣꯏꯗ ꯄꯩꯁꯥ ꯂꯩꯇꯦ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯒꯦ ꯅꯪ ꯍꯧꯖꯤꯛ ꯀꯩꯗꯧꯔꯤꯒꯦ ꯌꯣꯠ ꯁꯨꯔꯤꯌꯦ ꯖꯨꯒꯥꯂꯤ ꯆꯠꯄ ꯅꯪ ꯍꯧꯖꯤꯛꯁꯦ ꯑꯉꯥꯡꯁꯨ ꯌꯥꯝ ꯑꯣꯏꯔꯤ ꯀ꯭ꯂꯥꯁ 9 ꯇꯣꯛꯇꯣꯏ ꯁꯔꯨꯛꯄꯨꯗꯤ ꯂꯥꯏꯔꯤꯛꯇꯣ ꯐꯖꯅ ꯇꯝꯃꯒꯅꯦ ꯊꯕꯛ ꯃꯇꯤꯛ ꯆꯥꯕ ꯑꯃ ꯇꯧ ꯅꯠꯇ꯭ꯔꯒꯗꯤꯅꯦ ꯅꯣꯏ ꯁꯨꯃꯥꯏ ꯁꯨꯝ ꯂꯩꯔꯒ ꯀꯅꯥ ꯃꯤ ꯑꯣꯏꯗꯣꯔꯤꯒꯦ ꯂꯩꯕꯥꯛꯁꯤꯗ ꯊꯕꯛ ꯈꯔ ꯁꯨ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯔꯒꯗꯤ ꯀꯩꯗꯅꯣ ꯆꯥꯎꯈꯠꯂꯛꯀꯗꯣꯏꯁꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯅꯕ ꯇꯧ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗ ꯌꯣꯠ ꯁꯨꯕ ꯑꯗꯨꯗꯨꯅ ꯅꯨꯄꯤ ꯍꯌꯦꯡꯋꯥꯏ ꯊꯥꯛ ꯉꯝꯗꯧ ꯅꯠꯇꯦ ꯀꯣ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗꯣ ꯐꯖꯅ ꯇꯝꯅꯕ ꯍꯣꯠꯅꯧ ꯑꯩꯗꯤꯅꯦ ꯆꯍꯤꯅꯦ 19 ꯅꯪꯒꯤꯁꯦ ꯌꯥꯝ ꯈꯦꯠꯅꯩ ꯀꯣ ꯅꯝꯕꯔꯗꯒꯤ ꯄꯤꯔꯛꯏꯕ ꯅꯍꯥꯟ ꯅꯪꯅ ꯂꯨꯄꯥ 500 ꯄꯤꯒꯦ ꯍꯥꯏꯕꯗꯨꯗ ꯄꯤꯕꯅꯦꯕ ꯑꯩꯗꯤ ꯂꯥꯏꯔꯤꯛ ꯇꯝꯃꯨꯀꯣ ꯑꯗꯣ ꯆꯤꯆꯦ ꯆꯠꯂꯒꯦ 500 ꯄꯤꯍꯧꯗꯕꯒꯤ ꯅꯠꯇꯦ ꯆꯤꯆꯦ ꯆꯠꯂꯒꯦ ꯂꯥꯏꯔꯤꯛ ꯐꯖꯅ ꯇꯝꯃꯨ ꯀ꯭ꯂꯥꯁ 10 12 ꯇꯣ ꯊꯥꯗꯣꯛꯑꯣ ꯐꯖꯅ ꯀꯣ ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯔꯤ ꯅꯪ ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯔꯤ ꯆꯠꯂꯒꯦꯀꯣ ꯆꯤꯆꯦ ꯍꯣꯏ ꯆꯠꯂꯒꯦꯀꯣ ꯆꯤꯆꯦꯒ ꯌꯥꯅꯤ 500 ꯄꯤꯔꯝꯃꯗꯤ ꯉꯪꯕꯤꯁꯦ ꯑꯃꯨꯛ ꯍꯧꯔꯛꯑꯅꯤ ꯀꯩꯅꯣ ꯍꯟꯗꯛꯀꯤꯁꯤꯗꯤꯅꯦ ꯅꯪ ꯌꯥꯗꯕ ꯌꯥꯔꯣꯏꯕ ꯏꯃꯥꯅ ꯍꯥꯏꯁꯦ ꯀꯝꯕꯤꯁꯤꯅ ꯃꯃꯥ ꯁꯥꯕ ꯌꯥꯝ ꯄꯛꯄꯅꯦ ꯁꯅꯥ ꯃꯊꯤ ꯁꯅꯥ ꯍꯥꯏꯕ꯭ꯔꯕ ꯃꯊꯤ ꯁꯅꯥꯗ ꯅꯪꯁꯦ ꯃꯊꯤ ꯗꯥꯏꯃꯟ ꯃꯊꯤ ꯁꯅꯥ ꯅꯨꯄꯥꯁꯦ ꯀꯣ ꯆꯍꯤ ꯅꯪ 30 ꯁꯨꯗꯣꯔꯕꯅꯦ ꯍꯧꯖꯤꯛ ꯈꯨꯃꯨ ꯊꯣꯛꯇꯅ ꯂꯩꯔꯦ ꯅꯪ ꯀꯃꯥꯏꯅ ꯇꯧꯗꯣꯔꯤꯒꯦ ꯅꯨꯄꯥ ꯆꯍꯤ ꯀꯌꯥꯅꯣꯕ ꯅꯨꯄꯥ ꯆꯍꯤꯗꯨꯕꯨꯗꯤ ꯀꯩꯅꯣ ꯇꯧꯕꯅꯤ ꯑꯩꯉꯣꯟꯗ ꯈꯤꯇꯪꯕꯨꯗꯤ ꯍꯟꯕꯅꯦꯕꯀꯣ ꯑꯗꯣ ꯌꯥꯅꯤ ꯃꯣꯏ ꯃꯃꯥꯁꯦ ꯍꯟꯕ ꯅꯪ ꯆꯍꯤ 30 ꯁꯨꯗꯣꯔꯦꯕ 이마 낭보 이마 너희 그거만 생각봐 그니까 누파 그냥 주고 자들 이한다 한국만 세만이 봐
Nanti nang ina sung nama na betul nang koyo di nang amung pami ka pam deka amana soy ka sana bon yali kan tau ina traba. Ado yare ai ahan do pam de ba. Kita ngi ngau do pam ha mi da. Ngon de ang jahi ani gu mahan ba. Ado kana ina nang inu pa do kana no ba. Lupa do yani le ka ni semi mong nong am ka to na ni semi nong na to. Nang ne hai bi de hai ni. Break up queen. Ko rồi. Ko ai ngam ai thai na. Ai liman le nu pa do. Liman le nu. Li de mi. Se am pa ka jan nang hai lak dio. Asang mai li de ko. Li de. Yes. Hai ngang na sang na ba ne. Nang ngam ma da. Se niam pai ha li de ko. Di yen ge de yen tho yen ge ko. Oi nang nu ngai de ne ba. Ko. Adi chak thong ro ai ngi chak thong ro. Yes. Adu de chak thong ro. Sans ka lo ni he. Chance ka lo ne. Adane. Oh, la ko male hero. Kana hoy janu. Ekona khang ma mi ro. Nati na mo. Oh. Ma, nupa do ahal ya moram dong ma le mi. Ahal lo ya kai dorage. Ha, angang ora kana manap sori. Sana bol ya li. Kan kai ba. Kai sa phasa kana da khong ba khong do thi. Chapal do mo li. Dress mo li. Kai phang dori ki khomu thole ka bani. Ado ahal ya moi mal ha ba se pesa pa ju pam da ba. Pesa pa ju pam di nang sana na lik na si yum ba pam dro. Han ka kut ha ma sa ba pam dro. Yar sa ai pa ya han ya moi mal ta libit yam yaw do ma de ba. Ya rồi lau ha tu lak itu. Sila kamu Dia ska. ko di thau Sila ni. khao ja. Oh bom ji ba. Uncle ni de. Kano ni tada. Oh. Kano si Pada tada. hindi kayo wente nonda. Kano ay jano bise yam phabani. Yam ba hai ba. Phabani. Phazana unaro ko. Ay janga ke. Phazana unaro ko tada. Kita ka clear ka. Am hanu rabe khay pupu daw na. Sidi baba tha ya ni. Pupu. Oh, pupu. Kaya hay siya. Tamo hayo ni he. Pupu ka. Na ya mo. Ado pupu si pakhang lo. Pa khang ngai du yang pa khang ni ne shi. Yan ba? Yam na pa khang wa. Khoi ma hoi khoi mai baba do pupu do. Aduga mama na boy do pupu se. Oji oi roi ana sa hi du kharam nak tak lai. Yes. Oh. Manau passing oi de ba khoi pupu gi. Mana pa de ju kharam ta tha do ri mi ne. Sahi bu kya musur ge pupu se. Sa hi si ai si 35 an man dai wa ni ba. Ki bang da na ha ya mo ri ja ni da. Yang mo ri ja ni da. Sabi daw rin. Ay ngon. Ado pupu. Sahi ma khatang liba. Ai do hojik to. Class ne. Ai khatang kai dang ngai ba. Class 8 ka. Adugi ai do class 10 do. Losan ge do ba. Oh. Adugi ne ai do hojik to nupa koi ba gi wakhan je laitri ba. Akoi ma na khangdam ni ne. Adum pangang ko ma to sono su bane ba. Ado pupu saung ko. Ai do hojik nupa koi ningdri ba adugi ne ba. Ado kaim khal no sana ga sa do ri ni. Ado paisa ga su ye ka si ai factory du ure da na. Kaman factory na lai di do. Ado paisa apa ma de hata hai ro hata pira da ne. Sana ek tha ge hata ya la la lo re ke da. Yes, yes, yes. Ai na ba hai ya ra di. Sana ga du ek tha ge ya la ge. Yes. Ado pupu. Yam hao te ha ma sakse. Akoi ma do La lo re ke da ge. Ai na ba hai ya ra di. Sana ga du ek tha ge ya la ge. Yam hai de ma sakse. Ado pupu. Ai do. Akoi ma do hairage. Adugi saruk pudi nang ne hata hai ro ke da ge. Ado kaino tawrage. Yade. Ai changage khoi ma do hairage. Ai do changage ko pupu. Kang da. Au changage pupu. Pupu. Tamo. 35. Ai dina. Oh. Nang na pau phawra roidra na pakhalura bani ha. Ay extra round. Ay, dum Oh, nate. Thabal da Ai mama. dina hambra thabal dana. Nang na taba to punu pa da number am tapi de. Nang hakang ni pirize. Ang una Yes. ka. Da ba ya di. Ay, din tama niya ulo pa ni Luga. Masak sizu khazare. Mizu Nang da yam ya de. Nang video da yengo. Ahan ba gido. Adu du ne da ba ya. ngore. Anong kai yeng bada yak law ba du oi re. Yes. Nasa su yam na le. Yes. Sa sa ba ba da ba ma li. Yes. Cha ba nu pa hai du si thu e. Yes. Adu du na. Magi wa khal Kaya ma na sin lagi nang hai. huli doon na. Kem hai di. Yes. Ado. Nang ze hauzik ti ke hotnari ge. My spec. Ay, lo. Ay, bazar manung da niya. Ako bagi dukan taru ni siya na riya. Ano ka mo rin sa pa
ꯒꯥꯔꯤ ꯇꯥꯇꯥ ꯑꯆꯧꯕ ꯑꯅꯤꯒ ꯂꯣꯏ ꯀꯔꯤ ꯌꯥꯔꯦ ꯑꯗꯨꯗꯤ ꯆꯥꯕ ꯊꯛꯄꯗꯤ ꯋꯥꯠꯂꯔꯣꯏ ꯆꯥꯕ ꯊꯛꯄꯗꯤ ꯋꯥꯠꯂꯔꯣꯏ ꯅꯪꯕꯨ ꯑꯩ ꯑꯁꯦꯡꯕꯒꯤ ꯅꯨꯡꯁꯤꯕ꯭ꯔꯣ ꯅꯨꯡꯁꯤꯕꯩ ꯅꯠꯇ꯭ꯔꯣ ꯑꯩ ꯂꯥꯛꯏꯁꯦ Yes. ꯑꯗꯣ ꯐꯔꯦꯁꯦ ꯑꯗꯣ ꯅꯣꯏ ꯂꯝꯗꯣ ꯀꯩꯕ ꯁꯟꯖꯦꯟꯕꯝ ꯈꯪꯕ꯭ꯔꯥ ꯐꯌꯦꯡꯂꯣꯝ ꯁꯥꯏꯠꯇꯒꯤ ꯊꯧꯖꯟꯕꯗꯣ ꯀꯥꯆꯤꯟꯗ ꯂꯩꯕꯗꯣ ꯑꯥꯗ ꯅꯠꯇꯤꯌꯦ ꯑꯁꯤꯗ ꯂꯩꯔꯦ ꯃꯅꯨꯡ ꯆꯪꯉ ꯂꯩꯕꯗꯣ ꯃꯦꯟ ꯔꯣꯗꯇꯒꯤ ꯈꯔ ꯊꯥꯞꯅ ꯆꯠꯂꯒ ꯂꯩꯕꯗꯣ ꯅꯠꯇ꯭ꯔꯣ Main road ꯈꯔ ꯊꯥꯞꯅ ꯆꯠ ꯍꯧꯖꯤꯛ ꯂꯝꯕꯤ ꯌꯥꯝ ꯐꯔꯛꯑꯕꯅꯦ ꯑꯣ ꯂꯝꯕꯤ ꯀꯣꯏꯂꯥꯁ ꯊꯥꯔꯕꯣ ꯊꯥꯗꯣꯔꯦ ꯊꯥꯗꯣꯔꯦ ꯀꯅꯥ ꯍꯥꯏꯕ ꯃꯣꯏ ꯍꯥꯏꯅꯍꯧꯋꯦ ꯍꯥꯏꯅꯍꯧꯋꯦꯕ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦꯕꯀꯣ ꯀꯩꯅꯣꯝꯃ ꯍꯦꯛꯇ ꯌꯥꯗꯕ ꯁꯥꯎꯅꯨꯀꯣ ꯅꯨꯄꯤꯁꯦ. ꯕ꯭ꯔꯣ ꯑꯩꯗꯣ ꯍꯥꯏꯗꯤ ꯅꯪꯗꯣ ꯕ꯭ꯔꯣꯗꯕ. ꯂꯣꯏꯅꯃꯛ ꯌꯥꯗꯤ ꯌꯥꯔꯦ ꯑꯗꯣ ꯑꯩꯗꯣ ꯅꯪꯗꯣ ꯄꯥꯝꯗ꯭ꯔꯦꯕ ꯅꯣꯏ ꯂꯝꯗꯣ ꯑꯩ ꯄꯥꯝꯗ꯭ꯔꯦꯕ ꯑꯗꯨꯅꯅꯦ ꯄꯥꯎ ꯐꯥꯎꯔꯛꯑꯅꯨ ꯑꯩ ꯆꯠꯂꯒꯦ ꯑꯩ ꯍꯣꯡꯒꯠꯂꯛꯑꯅꯤꯌꯦ ꯍꯣꯡꯒꯠꯂꯛꯑꯅꯤꯌꯦ ꯀꯥꯏꯗ ꯍꯤꯡꯒꯣꯜ ꯑꯃ ꯂꯩꯅ ꯋꯥꯔꯤ ꯀꯟꯅ ꯁꯥꯟꯅꯔꯤꯌꯦ ꯀꯥꯏꯗ ꯁꯂꯥꯝꯗ ꯁꯂꯥꯝꯗ ꯌꯥꯔꯦ ꯄꯥꯎ ꯐꯥꯎꯔꯛꯑꯅꯨꯀꯣ ꯑꯩ ꯆꯠꯂꯒꯦ ꯀꯩ ꯃꯤꯡ ꯍꯥꯏꯕꯅꯣ ꯅꯪꯒꯤꯗꯨꯕꯣ ꯄꯨꯟꯁꯤꯕ ꯍꯥꯏꯕ ꯄꯨꯟꯁꯤꯕ ꯍꯥꯏꯕ ꯃꯥꯏꯅ ꯄꯨꯔꯥ ꯏꯟꯇꯔꯚ꯭ꯌꯨꯗ ꯐꯦꯜ ꯉꯥꯛꯇ ꯇꯧꯍꯜꯂꯦ ꯃꯌꯥꯝꯁꯦ ꯑꯩꯅ ꯋꯥꯡꯕ ꯄꯥꯝꯃꯤꯁꯤꯒ ꯀꯩꯗꯧꯔꯦ ꯑꯩꯅ ꯋꯥꯡꯕ ꯄꯥꯝꯃꯤꯁꯤ ꯀꯩꯝ ꯍꯥꯏꯗꯦ ꯀ꯭ꯂꯥꯁ ꯀꯌꯥ ꯀꯥꯔꯒꯦ ꯇꯨꯌꯦꯜꯞ ꯂꯣꯏꯗ ꯉꯥꯏꯔꯤꯌꯦ ꯑꯣ ꯑꯩꯅꯗꯤ ꯈꯔ ꯍꯜꯂꯦꯀꯣ ꯑꯗꯨꯗꯤ ꯅꯪ ꯀꯌꯥꯅꯣ ꯑꯩ ꯍꯧꯖꯤꯛ ꯆꯍꯤ 19ꯃꯨꯛ ꯁꯨꯔꯦꯕꯀꯣ ꯑꯗꯣ ꯀꯩꯅꯣ ꯇꯧꯒꯦ ꯅꯪꯗꯣ ꯌꯥꯎꯁꯪꯗ ꯀꯩꯅꯣ ꯇꯧꯔꯝꯕꯗꯣ ꯅꯠꯇ꯭ꯔꯣ ꯅꯝꯕꯔ ꯂꯧꯈꯤꯕꯗꯣ ꯃꯥꯅꯦ ꯌꯥꯎꯁꯪ ꯃꯌꯥꯝꯅ ꯅꯝꯕꯔ ꯄꯤꯔ ꯂꯩꯔꯦ ꯒꯥꯔꯤ ꯃꯅꯨꯡꯗ ꯂꯩꯔꯒ ꯂꯧꯈꯤꯕꯗꯣ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯃꯥꯅꯦ ꯀꯨꯝꯗꯤ ꯀꯨꯝꯊꯔꯛꯈꯤꯗꯦꯀꯣ ꯅ ꯑꯗꯨꯒꯤꯅꯦ ꯋꯥꯡꯕꯗ ꯈꯪꯗ꯭ꯔꯦꯕ ꯍꯥꯏꯠꯇꯣ ꯑꯗꯣ ꯐꯔꯦ ꯒꯥꯔꯤꯗꯒꯤ ꯀꯔꯤꯒꯦ ꯀꯨꯝꯗꯕꯒꯤ ꯅꯪꯗꯣ ꯆꯍꯤꯁꯨ ꯈꯔ ꯅꯧꯔꯤ ꯑꯗꯨꯅꯅꯦ ꯀꯣꯝꯄ꯭ꯂꯦꯟꯒꯨꯝꯕꯗꯣ ꯈꯔ ꯆꯥꯋꯣ ꯑꯗꯨꯒ ꯕꯥꯔꯒꯨꯝꯕꯗꯨꯁꯨ ꯈꯔ ꯆꯤꯡꯉꯣ ꯀꯣ ꯑꯗꯨꯒꯅꯦ ꯈꯔ ꯋꯥꯡꯍꯜꯂꯣ ꯅꯪ ꯋꯥꯡꯗꯧꯁꯨ ꯈꯔ ꯋꯥꯠꯄ ꯃꯥꯜꯂꯦꯀോ ꯑꯗꯒꯤꯗꯤ ꯁꯤꯗ ꯌꯥꯗꯦ ꯍꯥꯏꯔꯒꯅ ꯍꯧꯖꯤꯛꯇꯤ ꯈ꯭ꯋꯥꯡ ꯁꯤꯒꯤꯗ ꯆꯤꯡꯈꯠꯄꯁꯨ ꯌꯥꯔꯕꯅꯦ ꯋꯥꯡꯍꯟꯅꯕ ꯀꯣ ꯌꯥꯕ꯭ꯔꯣꯅꯦ ꯑꯗꯒꯤꯗꯤ ꯅꯪꯅ ꯁꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯒꯅ ꯍꯧꯖꯤꯛꯇꯤ ꯈꯨꯃꯨꯛ ꯁꯥꯐꯝꯗ ꯆꯠꯂꯒ ꯈꯨꯃꯨꯛꯇꯣ ꯁꯤꯡꯉꯒꯅꯦ ꯁꯥꯏꯃꯨꯛ ꯋꯥꯡꯍꯜꯂꯣꯕ ꯅꯠꯇ꯭ꯔꯒꯗꯤꯅꯦ ꯅꯪꯗꯣ ꯄꯣꯁ ꯑꯃ ꯏꯇꯥ ꯇꯥꯗ꯭ꯔꯦ ꯑꯗꯨꯅꯅꯦ ꯉꯁꯤꯗꯒꯤꯅꯦ ꯑꯩꯉꯣꯟꯗ ꯐꯣꯟ ꯑꯃꯨꯛ ꯇꯧꯔꯛꯄꯗꯣ ꯑꯗꯨ ꯇꯧꯔꯛꯑꯅꯨ ꯀꯣ ꯐꯣꯟ ꯑꯃꯨꯛ ꯇꯧꯔꯛꯀꯅꯨ ꯍꯥꯏꯔꯗꯤ ꯅꯪꯗോ ꯑꯩꯒ ꯌꯦꯡꯅꯕꯗ ꯌꯦꯡꯉꯣꯗꯅꯁꯦ ꯑꯩꯒꯤ ꯂꯦꯡꯖꯨꯝꯗ ꯂꯩꯔꯦꯕ ꯅꯪꯗꯣ ꯑꯗꯨꯗꯨꯅ ꯑꯩꯒ ꯆꯥꯟꯅꯗ꯭ꯔꯦ ꯑꯗꯣ ꯑꯩ ꯆꯠꯂꯒꯦ ꯅꯪ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯑꯒ ꯅꯝꯕꯔ ꯂꯧꯈꯤꯕ ꯑꯣꯏꯔꯒꯗꯤꯅꯦ ꯑꯩ ꯀꯩꯝ ꯈꯜꯂꯣꯏꯗꯕꯅꯦꯕ ꯑꯗꯣ ꯆꯠꯂꯒꯦ ꯌꯥꯔꯦ ꯆꯠꯂꯒꯦꯀꯣ ꯁꯣꯔ ꯉꯁꯤꯒꯤ ꯅꯨꯄꯥꯁꯤꯗꯤꯅꯦ ꯑꯩꯅ ꯍꯦꯛ ꯅꯤꯡꯖꯕꯗꯨꯃꯛ ꯊꯨꯡꯍꯟꯕꯤꯌꯨꯀꯣ ꯃꯁꯛꯁꯨ ꯐꯖꯕ ꯄꯩꯁꯥꯁꯨ ꯄꯥꯏꯕ ꯑꯗꯒꯤꯗꯤ ꯃꯔꯝꯁꯨ ꯃꯣꯛꯄ ꯑꯩꯅ ꯍꯥꯏꯕꯁꯨ ꯌꯥꯒꯗꯕ ꯅꯨꯄꯥꯗꯣ ꯑꯣꯏꯍꯟꯕꯤꯌꯨꯀꯣ ꯑꯩꯅ ꯅꯍꯥꯟꯈꯩꯅꯦ ꯃꯤ ꯌꯥꯝ ꯃꯃꯥꯡꯗꯗꯤ ꯑꯩ ꯊꯃꯣꯏ ꯁꯦꯡꯕ ꯄꯥꯝꯃꯤ ꯍꯥꯏꯕꯗꯣ ꯊꯃꯣꯏ ꯁꯦꯡꯕꯅ ꯆꯥꯕ ꯌꯥꯔꯝꯗ꯭ꯔꯦ ꯍꯥꯏ ꯂꯥꯏꯌꯣꯟ ꯅꯪꯅ ꯄꯥꯝꯕ ꯒꯥꯔꯤ ꯊꯧꯔ ꯂꯥꯛꯑꯦ ꯚꯦꯁꯄꯥ ꯁꯤ ꯕꯦꯝꯃ ꯂꯧꯔꯣ ꯅꯪꯅ ꯄꯥꯝꯃꯦꯗꯤ ꯂꯩꯔ ꯂꯥꯛꯏꯃꯤ ꯈꯨꯜꯖꯛ ꯒꯥꯔꯤꯁꯤꯔꯣ ꯒꯥꯔꯤ ꯅꯪ ꯄꯥꯝꯃꯦꯗꯤ ꯂꯩꯗꯣꯏ ꯃꯤ ꯅꯪꯒꯤꯗꯤ ꯅꯪꯒꯤ ꯂꯧꯖꯔꯣ ꯅꯪ ꯄꯤꯊꯣꯛꯑꯣꯔꯁꯦꯅ ꯀꯣꯏꯗꯣ ꯀꯣꯏꯁꯤꯗꯤ ꯑꯩꯒꯤ ꯑꯁꯥꯝ ꯂꯩꯕꯅꯤ ꯀꯣꯟꯅ ꯑꯗꯨ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤ ꯑꯗꯣ ꯑꯩꯗꯤ ꯋꯥ ꯆꯒꯠ ꯆꯒꯠ ꯉꯥꯡꯕꯁꯨ ꯍꯩꯅꯗꯦ ꯖꯣꯕ ꯃꯤꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨ ꯁꯦꯟ ꯆꯤꯜꯂꯦ ꯀꯌꯥꯅꯣ ꯕꯇꯟ ꯊꯣꯛꯄꯤ ꯑꯗꯣ ꯑꯁ ꯌꯥꯝ ꯂꯨꯔꯤꯕ ꯑꯃ ꯑꯩꯁꯤ ꯌꯨꯝꯗꯁꯨ ꯑꯃꯨꯛ ꯁꯦꯟ ꯊꯤꯅꯤꯡꯉꯥꯏ ꯃꯤꯁꯤ ꯗꯔꯀꯥꯔ ꯂꯩ ꯃꯤꯗꯣꯏꯁꯤ ꯃꯈꯥ ꯊꯪꯕ ꯂꯣꯏ ꯄꯠꯁꯟꯗꯅ ꯁꯨꯝ ꯆꯥꯁꯟꯗꯅ ꯀꯣꯛꯐꯥꯏ ꯀꯥꯈꯠꯂꯛꯇꯅ ꯃꯊꯥ ꯁꯥꯔꯤꯅꯤ ꯑꯩꯈꯣꯏ ꯃꯥꯁꯨ ꯃꯈꯨꯠ ꯅꯥꯏꯅ ꯇꯧꯍꯧ ꯀꯅꯥ ꯊꯤꯔꯅꯤ ꯇꯧꯔꯤꯁꯤꯗꯤ ꯅꯪ ꯉꯥꯛꯇꯅꯦ ꯑꯃꯨꯛ ꯑꯩ ꯁꯦꯟ ꯊꯤꯅ ꯃꯤꯒ ꯊꯤꯔꯨꯒꯦ ꯁꯥꯗ ꯌꯥꯔꯅꯤ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯈꯤꯁꯦ ꯁꯦꯟ ꯊꯤꯒꯗꯕ ꯄꯩꯁꯥ ꯀꯣꯛꯐꯥꯏ ꯀꯥꯏꯔ ꯌꯥꯔꯦꯕ ꯐꯪꯒꯁ ꯑꯗꯣ ꯀꯩ ꯅꯪ ꯆꯥꯔꯛꯀꯦ ꯑꯁ ꯌꯥꯡ ꯂꯩꯇꯦ ꯃꯥ ꯁꯔꯦꯡ ꯊꯣꯡꯉꯝꯃꯦ ꯑꯩ ꯆꯥꯅꯤꯡꯗꯦꯅ ꯀꯩꯅꯣꯗꯒꯤ ꯕꯤꯞ ꯈꯔ ꯂꯧꯔ ꯆꯥꯔꯦ ꯑꯣ ꯑꯩꯅ ꯉꯔꯥꯡ ꯁꯤ ꯕꯦꯁꯄꯥꯁꯦ ꯄꯥꯝꯃꯦ ꯍꯥꯏꯕꯩꯔ ꯅꯪꯅ ꯁꯤ ꯕꯦꯁꯄꯥꯁꯦ ꯂꯩꯔ ꯄꯨꯔ ꯁꯔꯦꯡ ꯂꯥꯛꯏꯁꯦ ꯄꯥꯝꯗꯕꯒꯤ ꯅꯪ ꯄꯥꯝꯃꯦ ꯑꯇꯣꯞꯄ ꯄꯨꯊꯣꯛꯄꯤꯅꯦ ꯑꯗꯨꯝ ꯁꯤ ꯑꯩꯒꯤꯔꯣ ꯅꯪ ꯂꯧꯔꯣ ꯅꯪꯒꯤꯗꯤ ꯁꯔꯦꯡ ꯍꯥꯞꯇꯤ ꯉꯥ ꯐꯤꯁ ꯑꯗꯨ ꯄꯥꯝꯗꯕꯒꯤ ꯔꯤꯚꯔꯁ ꯒꯤꯌꯔ ꯆꯥꯅꯤꯡꯗꯦꯅ ꯀꯩꯅꯣꯗꯒꯤ ꯕꯤꯞ ꯈꯔ ꯂꯧꯔ ꯆꯥꯔꯦ ꯑꯣ ꯑꯩꯅ ꯉꯔꯥꯡ ꯁꯤ ꯕꯦꯁꯄꯥꯁꯦ ꯄꯥꯝꯃꯦ ꯍꯥꯏꯕꯩꯔ ꯅꯪꯅ ꯁꯤ ꯕꯦꯁꯄꯥꯁꯦ ꯂꯩꯔ ꯄꯨꯔ ꯂꯥꯛꯏꯁꯦ ꯑꯩꯗꯤ ꯅꯪ ꯄꯥꯝꯃꯦ ꯑꯇꯣꯞꯄ ꯄꯨꯊꯣꯛꯄꯤꯅꯦ ꯑꯗꯨꯝ ꯁꯤ ꯑꯩꯒꯤꯔꯣ ꯅꯪ ꯂꯧꯔꯣ ꯅꯪꯒꯤꯗꯤ ꯁꯤ ꯆꯥꯡ ꯂꯣꯏ ꯌꯥꯎꯔꯝꯃꯅꯤ ꯗꯣꯀꯨꯃꯦꯟ ꯂꯣꯏꯁꯤꯅ ꯀꯞꯄ ꯌꯥꯎꯔꯕꯅꯤ ꯑꯩ ꯃꯤꯡꯗ ꯄꯥꯝꯕꯗꯤ ꯃꯤꯡꯕꯨꯗꯤ ꯅꯪꯒꯤꯗ ꯂꯧꯔꯛꯇ꯭ꯔꯦ ꯍꯥꯏꯗꯤ ꯑꯙꯥꯔ ꯑꯃ ꯆꯪꯉꯦꯕ ꯅꯪꯒꯤꯀꯣ ꯑꯗꯨꯅ ꯁꯤ ꯑꯩꯒꯤ ꯃꯤꯡꯗ ꯑꯗꯨꯝ ꯇꯧꯁꯜꯂꯒ ꯑꯩꯈꯣꯏ ꯇꯥꯏ ꯃꯤꯡꯗ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯇꯥꯏ ꯃꯤꯡꯗ ꯂꯧꯔꯛꯑꯕꯅꯦ ꯗꯗꯥꯏ ꯃꯤꯡꯗ ꯑꯗꯨ ꯃꯤꯡꯗ ꯀꯩꯁꯨ ꯑꯇꯩꯒꯤꯅꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯩꯗꯧꯔꯒꯦ ꯌꯥꯅꯤꯗ ꯀꯥꯏꯗꯦ ꯑꯗꯣ ꯗꯗꯥꯁꯦ
ꯀꯩ ꯍꯣꯠꯅꯩꯅꯣ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯊꯕꯛ ꯊꯣꯏꯗꯣꯛꯄ ꯕꯤꯖꯤꯅꯦꯁ ꯇꯧꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯃꯇꯝ ꯃꯥꯡꯉꯤ ꯏꯅꯔꯖꯤꯁꯦ ꯑꯔꯦꯝꯕꯗ ꯁ꯭ꯄꯦꯟ ꯇꯧꯕꯗꯣ ꯄꯥꯝꯃꯨꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛꯁꯤ ꯑꯩꯅ ꯇꯧꯔꯤꯁꯦ ꯄ꯭ꯔꯣꯄꯔꯇꯤꯒꯨꯝꯕ ꯈꯔ ꯂꯦꯞꯁꯜꯂꯤ ꯇꯥꯖ ꯃꯍꯜꯁꯨ ꯂꯩꯂꯥꯝ ꯂꯥꯎꯔꯤ ꯍꯌꯦꯡꯁꯤ ꯂꯧꯁꯜꯂꯅꯤꯅ ꯑꯗꯒꯤꯗꯤ ꯇꯥꯖꯃꯍꯜ ꯍꯥꯏꯗꯤ ꯀꯩꯅꯣꯒꯤꯗꯣ ꯗꯦꯜꯂꯤꯗ ꯂꯩꯕꯗꯣ ꯑꯇꯩꯗꯤ ꯀꯨꯇꯨꯕ ꯃꯤꯅꯔ ꯉꯥꯏꯍꯥꯛ ꯂꯧꯁꯜꯂꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯨꯝꯕꯥꯏ ꯁꯤꯇꯤꯒꯤ ꯑꯆꯧꯕ ꯕꯖꯥꯔ ꯃꯌꯣꯜ ꯑꯃ ꯑꯩꯅ ꯐꯛꯑꯒ ꯌꯨꯝꯗ ꯄꯨꯔꯛꯑꯅꯤ ꯂꯧꯁꯜꯂꯒꯦ ꯇꯧꯕ ꯐꯒ ꯌꯨꯝꯗ ꯄꯨꯔꯛꯀꯅꯤ ꯀꯥꯏ Kari. ꯇꯥꯖ ꯃꯍꯜꯗꯣ ꯅꯠꯇꯦ ꯀꯨꯇꯨꯕ ꯃꯤꯅꯔ ꯌꯨꯝꯗ ꯇꯥꯃꯗꯤ ꯃꯥꯁꯦ ꯀꯩꯅꯣ ꯋꯥꯊꯤ ꯌꯥꯝ ꯉꯥꯡꯕ ꯅꯨꯄꯥꯗꯣ ꯑꯗꯨ ꯑꯣꯏꯔꯝꯗꯣꯏꯅꯦꯕ ꯐꯖꯩ ꯂꯥꯏꯟꯁꯦ ꯐꯩ ꯑꯩꯈꯣꯏꯗꯤ ꯏꯀꯥꯎ ꯀꯥꯎꯕꯤ ꯂꯩꯁꯦ ꯔꯣꯅꯥꯜꯗꯣꯗꯣ ꯉꯁꯤ ꯌꯧꯔꯛꯀꯗꯧꯅꯤꯅꯦ ꯑꯩꯈꯣꯏ ꯍꯟꯗꯛꯀꯤ ꯑꯦꯇꯤ ꯕꯣꯜ ꯁꯤꯅ ꯁꯥꯟꯅꯍꯟꯗꯣꯏꯅꯤꯅꯦ ꯔꯣꯅꯥꯜꯗꯣ ꯍꯥꯏꯗꯤ ꯐꯨꯠꯕꯣꯜ ꯁꯥꯟꯅꯕꯗꯣ ꯄꯣꯔꯇꯨꯒꯜꯒꯤ ꯔꯣꯅꯥꯜꯗꯣ ꯄꯣꯔꯇꯨꯒꯜꯒꯤ ꯔꯣꯅꯥꯜꯗꯣ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯕꯅꯦ ꯍꯥꯏꯕꯗꯣ ꯑꯗꯣ ꯀꯥꯏ ꯁꯥꯟꯅꯍꯟꯗꯣꯏꯅꯣ ꯑꯁꯤ ꯍꯟꯗꯛ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯟꯒꯤ ꯕꯣꯜ ꯁꯤꯟꯕꯗꯨ ꯁꯥꯟꯅꯍꯜꯂꯒꯦ ꯇꯧꯅꯤ ꯍꯩꯃꯥ ꯑꯗꯨꯗꯤ ꯃꯦꯁꯤꯁꯨ ꯄꯥꯝꯃꯦ ꯃꯦꯁꯤꯁꯨ ꯐꯣꯟ ꯇꯧꯒꯦ ꯅꯪ ꯃꯦꯁꯤ ꯄꯥꯝꯃ ꯊꯧ ꯐꯣꯟ ꯇꯧꯔꯒꯗ꯭ꯔꯒꯁꯦ ꯀꯩꯗ ꯇꯧꯗꯣꯏꯅꯣ ꯐꯣꯟ ꯑꯩ ꯍꯣꯔꯦꯟ ꯌꯨꯝꯗ ꯇꯧꯔꯒꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯅꯪ ꯄꯥꯝꯕꯗꯨ ꯌꯥꯎꯍꯜꯂꯨꯔꯒꯗ꯭ꯔꯒꯦ ꯃꯦꯁꯤ ꯅꯨꯡꯁꯤ ꯃꯥꯄꯦ ꯅꯨꯡꯄꯦ ꯂꯣꯏ ꯀꯧꯒꯦ ꯍꯥꯏꯁꯦ ꯈꯨꯠꯇ ꯂꯩꯕꯅꯤ ꯁꯤ ꯈꯨꯠꯇ ꯁꯤꯗ ꯊꯣꯛꯄ ꯉꯥꯛꯇꯅꯤ ꯁꯤ ꯑꯗꯣ ꯁꯤꯗ ꯀꯦꯄꯣꯞ ꯈꯔꯁꯨ ꯀꯧꯁꯤꯔꯥ ꯀꯦꯄꯣ ꯑꯩꯗꯤ ꯀꯣꯔꯤꯌꯟꯁꯦ ꯌꯥꯝ ꯄꯥꯝꯖꯩꯌꯦꯕ ꯑꯁ ꯀꯦꯄꯣ ꯑꯩꯈꯣꯏ ꯉꯥꯛꯇ ꯄꯨꯜꯂ ꯑꯗꯨꯝ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅ ꯂꯩꯔꯕ ꯉꯥꯛꯇꯅꯤꯅꯦ ꯃꯣꯏꯅ ꯑꯩꯈꯣꯏꯁꯦ ꯀꯨꯆꯨ ꯃꯨꯕ ꯈꯤꯇꯪ ꯁꯝ ꯀꯣꯏ ꯆꯣꯡꯕꯁꯤ ꯃꯣꯏ ꯈꯤꯇꯪ ꯀꯤꯔꯞ ꯂꯩꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯃꯣꯏꯅ ꯔꯦꯁꯄꯦꯛ ꯂꯩꯅ ꯑꯩꯈꯣꯏꯁꯦ ꯂꯣꯏꯅꯕꯅꯦ ꯅꯪꯅ ꯄꯥꯝꯕꯗꯤ ꯍꯦꯛꯇ ꯀꯧꯏ ꯐꯣꯟꯕꯨ ꯇꯧꯔꯦ ꯍꯥꯏ ꯉꯥꯛꯇ ꯐꯣꯟ ꯑꯝꯇ ꯄꯥꯏꯒꯦꯀꯣ ꯃꯥ ꯖꯁ Eka, ne, ai nu pila to, pam lai, hoi. Ai nu pila pam lai. Aku nu te, na thanga, foi te, na thanga. ꯀꯩ ꯀꯦꯄꯣꯞ Oto, sarang edo. ꯀꯣꯔꯤꯌꯟ Oza. 사랑해 가 하이 Opa ne, opa. Mana ise, ai nu pila nang jam pam jai. Lao sini hai je. Ada mana ai na nu pila pam jai lagi sini mai sini. 엑소도 인터뷰 Exo da. Hoi. Exo nang as kem kan kuta to im si. Tidak thok mata ni si. 티르소 에이 마시 신절하게다 Masak tiru sa sindre ka. 마시 제 엑스엘라제 Ngasi ja. Ai di nang na bu ya di to di se gam ni. Yum da ju sen ti do bora am le ori yum to. Tau se. La sa se la dia. 셀도 아이 티저라게다나 Ti ba de lo bu lo jo roi ni ni. Ai na ku nei. Nang ha mi si bon to se ne ku bona na ha na ko. 마시네 Hello, Maro Messi. A perfect cup of tea needs perfect blending, and Nestle Everyday blends smoothly with tea, making every cup thick and tasty. No wonder Nestle Everyday is your #1 choice. Now get 6 perfect cups for ₹10. Free, 20% extra. Ai ne. Kano ne. Lai 메시제 마이테일로 낭이지고 piano ra. Oh ya, mai piano ni. Mai tim jam lai bane ba. 어 마이테일 마사 어 두네바 Oh, ai du pina nang jam pam jara ba do. Kano to ro. Nang hayang gi bon se. Nang na ba nang atu bu da khoi da la. Ko. 어 피아노 Okay, yare. Tama. 메시니까 Messi ni. Mai piano mai tim lai bane tham bane. 당오지 May tema 상관 thamma Sam ga gi ji. Ko ni mi ga ji lai to da to garim. ꯑꯗꯨꯅꯦ ꯁꯦꯇꯣꯛ ꯆꯥꯊꯣꯔꯛꯄꯗꯕꯨꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯁ꯭ꯋꯥꯏ ꯂꯣꯀꯦꯜ ꯑꯗꯨꯝ ꯃꯥꯜꯂꯦꯕꯀꯣ Sum ka dang da fironda sim thada na kai dawni. ꯑꯗꯣ ꯁꯨꯃꯥꯏꯅ ꯌꯥꯝ ꯆꯝꯊꯣꯛꯄꯁꯦ ꯄꯩꯁꯥ ꯌꯥꯝ ꯄꯥꯏꯕꯁꯤꯁꯨ ꯌꯥꯝ ꯍꯦꯟꯅ ꯆꯝꯊꯣꯛꯑꯦ ꯍꯥꯏꯕꯅꯦꯕ ꯑꯗꯨꯒꯤꯁꯨ ꯑꯣꯏꯔꯝꯒꯅꯤ ꯍꯦꯟꯅ ꯄꯥꯏꯗꯕꯁꯤꯅꯅꯦ ꯌꯥꯝꯅ ꯍꯦꯛꯇ ꯄꯥꯏꯕ ꯌꯥꯝ ꯁꯥꯖꯟꯅꯕꯅꯦꯕ ꯑꯗꯣ ꯗꯗꯥ Hao. ꯉꯁꯤ ꯆꯦꯜꯂꯁꯦ Jelas nang no bar to je lore. So ta lang thok ni am dong le lore am kai daw ge ni mai be ma. Lo. Je. Ai taroge. So sa karong hang ko ha gu ni mai. Oh na. Oh ya. Ka. ꯑꯗꯨꯗꯤ ꯅꯣꯏ ꯌꯨꯝꯗ ꯗꯥꯏꯔꯦꯛ ꯆꯠꯂꯁꯤꯀꯣ Sen bora mas bisa ti daw le ori. Kem khalu no ko nai mo ni khalu ko. ꯑꯗꯨ ꯗꯗꯥ ꯅꯪꯒꯤ ꯄꯩꯁꯥ ꯕꯣꯔꯥ ꯑꯃ ꯂꯩ ꯍꯥꯏꯗꯣ ꯍꯟꯗꯛ ꯄꯩꯁꯥ ꯑꯅꯧꯕ ꯑꯣꯜꯂꯅꯤ ꯇꯧꯔꯤꯁꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯗꯨꯕꯣ Kem khalu ai di swai ma dan swai ma dan khang ba. La. ꯀꯩꯗꯧꯔꯒꯦ ꯆꯪꯉꯣ Nati. ꯀꯅꯥꯁꯤ ꯀꯧꯔꯤꯁꯤꯕꯣ ꯅꯣꯏꯗ ꯅꯠꯇ꯭ꯔꯣ Mane ko dani. ꯆꯪꯉꯣ ꯍꯥꯏꯔ ꯌꯥꯔꯦ Lai. 이따 이제 피좀 떼었대 खुद अदुम खमगे Lai. Thiên còn gì đâu. 이따 이제 그런 게 Rồi, cái rồi. Miao li. Cho, 뭐야 Nak sam miao li. cái này tôi gì nào. Nak sam miao li. À, phong ta, thằng thiên cả chứ nói tôi cả tôi tàu ăn này nói không này. Kalau dia mai hona bini, kalau masing tiga mana sawan ko. Tar, fabro. Ma tang wa gene kali mana kali itu bini. Gari wa gya ba. Nanti, Hai gari pur sa kana na ba, sai sa ni ko. ngasai mai min dai hai gitu. Adu gini kedro kan kalau sih. 너희다네 하이다네 시바 Mani ko tani. Adu nani kena mana je ai gai dak mulla pur sa kena mai min dai kena maju. Nak semua pur saja ni jane. 과일로 신아 Cina koi yum 까리야 yum. 까리는 뭐가 살
ꯕꯣꯔꯥ ꯃꯈꯥꯗ ꯁꯦꯜ ꯌꯥꯝ ꯄꯠꯂꯦ ꯈꯣꯠꯂꯦ ꯀꯥꯏꯅ ꯁꯦꯜ ꯊꯤꯌꯨ ꯀꯥꯏꯅ ꯌꯥꯝ ꯍꯥꯏꯈꯤꯗꯥꯏꯅꯦ ꯑꯩꯉꯣꯟꯗ ꯀꯩꯅꯣ ꯂꯩꯔꯝꯃꯤꯕ ꯈꯨꯠꯂꯩꯁꯤꯗꯤ ꯀꯨꯇꯨꯃꯤꯅꯔ ꯂꯩꯅꯤ ꯇꯥꯖ ꯃꯍꯜ ꯂꯩꯅꯤ ꯌꯥꯝ ꯇꯧꯔꯝꯃꯒ ꯈꯣꯂꯥ ꯑꯣꯏꯅ ꯂꯩꯔꯝꯃꯤꯁꯦ ꯀꯩꯒꯤꯅꯣꯕ ꯅꯪꯅ ꯌꯥꯔꯦ ꯇꯔꯦꯅꯁꯨ ꯈꯪꯉꯦ ꯐꯣꯟꯗꯗꯤ ꯑꯝꯇꯣꯏꯕ ꯑꯩꯗꯤ ꯂꯥꯏꯔꯅ ꯈꯨꯟꯕ ꯈꯥꯏꯗꯦ ꯁꯛꯊꯤꯕ ꯐꯖꯕ ꯀꯩꯝꯇ ꯂꯩꯇꯦ ꯊꯃꯣꯏ ꯁꯦꯡꯉꯗꯤ ꯌꯥꯔꯦꯌꯦ ꯑꯗꯨꯗꯨꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯇꯥꯖ ꯃꯍꯜ ꯂꯩꯕ ꯈꯣꯠꯄꯗ ꯑꯃꯨꯛ ꯅꯪꯁꯤ ꯕꯦꯁ ꯇꯧꯔꯤꯕ ꯑꯗꯨꯗꯤꯅꯦ ꯏꯕꯦꯝꯃ ꯂꯧꯔꯝꯗꯥꯏꯒꯤ ꯇꯦꯅꯥ ꯃꯥꯟꯕꯤ ꯈꯅꯥꯝꯗꯥꯏ ꯌꯣꯡ ꯃꯥꯟꯕꯤꯗꯣ ꯇꯥꯔꯛꯀꯗꯧꯔꯦ ꯅꯪꯒꯤꯗꯨꯗꯤ ꯅꯪ ꯈꯪꯉꯤꯁꯦ ꯑꯩꯁꯨꯅꯦ ꯈꯪꯕ꯭ꯔꯥ ꯇꯥ ꯇꯧꯔꯤꯕ ꯍꯥ ꯅꯨꯡꯁꯤꯕꯅ ꯆꯥ ꯌꯥꯕ꯭ꯔꯣ ꯍꯥ ꯅꯨꯡꯁꯤꯠ ꯐꯥ ꯆꯥ ꯌꯥꯕ꯭ꯔꯕ ꯅꯪ ꯉꯁꯤ ꯍꯦꯛ ꯁꯤꯗꯒꯤ ꯆꯠꯈꯤꯕꯗꯅꯦ ꯅꯪ ꯉꯛꯇꯣꯏꯅ ꯕꯠ ꯂꯩꯊꯠꯂꯒꯅꯦ ꯕꯠ ꯂꯩꯊꯠꯂ ꯍꯥꯠꯇꯣꯛꯀ ꯅꯪꯁꯦ ꯕꯠ ꯂꯩꯊꯠꯂꯒ ꯏꯃꯥ ꯑꯍꯦꯟꯕ ꯄꯥꯝꯕꯒꯤ ꯑꯗꯨꯅꯦꯕ ꯆꯨꯖꯤ ꯑꯣꯏꯔꯗꯤ ꯅꯨꯄꯥ ꯑꯐꯕ ꯐꯪꯗꯕꯅꯤ ꯑꯦꯛꯖꯥꯝꯄꯜꯅꯦ ꯑꯩꯅ ꯍꯥꯏꯕ ꯅꯠꯇꯦ ꯅꯨꯄꯥ ꯊꯃꯣꯏ ꯁꯦꯡꯕ ꯑꯗꯣ ꯊꯃꯣꯏ ꯁꯦꯡꯕ ꯄꯩꯁా ꯄꯥꯏꯗꯕ ꯊꯃꯣꯏ ꯁꯦꯡꯕ ꯄꯩꯁꯥ ꯄꯥꯏꯕꯗꯤ ꯌꯥꯎꯗꯕ꯭ꯔꯥ ꯑꯩꯈꯣꯏꯅ ꯎꯠꯄꯗꯣ ꯚꯤꯗꯤꯑꯣ ꯃꯌꯥꯝꯗ ꯁꯦꯟ ꯌꯥꯝ ꯄꯥꯏꯔꯗꯤ ꯊꯃꯣꯏ ꯁꯦꯡꯗꯦ ꯊꯃꯣꯏ ꯁꯦꯡꯉꯗꯤ ꯁꯦꯟ ꯄꯥꯏꯗꯦ No idea. Anyways, thank you so much for watching, guys. ꯍꯣꯏ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯊꯦꯡꯛ ꯌꯨ ꯑꯗꯣ ꯀꯔꯤ ꯑꯩꯈꯣꯏ ꯔꯦꯁꯇꯨꯔꯦꯟꯇ ꯂꯥꯛꯄꯤꯌꯨ ꯑꯗꯨꯒ ꯂꯥꯁ ꯐꯥꯎ ꯌꯦꯡꯕꯤꯕ ꯑꯣꯏꯔꯒꯅ ꯂꯥꯏꯛ ꯑꯃꯃꯝ ꯅꯝꯕꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏꯁꯦ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛꯀ ꯊꯦꯡꯅꯔꯁꯤ ꯇꯤꯜ ꯗꯦꯟ ꯏꯃꯥ ꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯗ ꯌꯥꯏꯐꯔꯦ